Yangbiriba ichilinaw ichilima pabungsing mayam pumnamakpu kanbiba mapu Jesu Kristagi sangthoiraba minglenda yaifa manggol nizari adom singidamakta tekta kaidaba oibiu fattabadagi shorna kanbiba oisanu manung matam chadana shena thokkadauba fattabagi pangaldagi adombu kanbiba oisanu Prabhu Jesu Krista ichilinaw ichilima pabungsing ngahaktang live set hajarpani karen di nungaite mayam ko adubu ngahaktang wergasu mayam go wari sanajage haiduna live thajarpani mayam ngasi khoi ima amana mayam ngasi gi wapa amaina semjakibada ima amana relief camp da leiba ima ama magi awaba condition kaya anabagi condition kaya ishwar gi wahai taba fangaktaba church da kaba ngamaktaba na chingba kaya ama tawbagi maramna imagi wakhalda mangonda leizaba mangonda phumduna thamjaramba wa thamoigi wahai singdo aingonda macha ama oina phongdok pirakpani yam nungsi mayam madu tajaba matamda isu leiba ngamjade isu kapkhi maramaduna ima adugi awaba khradang oiragasu mateng pangminasi haiduna ngasi wapau ama semjakibani ichilinaw ichel kaya nasu mateng khara dum pangbirei mayam aduga yangbiriba mayam nasu yangbidaba taragadi yangbiu hairiba imagi am nungsibani mayam ipagi damakta Kristagi damakta awaba khangba sargada mana chauna ipana thambiraga dauribi imani mayam kamena mata patuksage langamba ningombam praise the Lord amen haiduna haibirei mayam ngasi karigumba matang phongdoksage ngasi se jam chauna ishorna mayam sizinabiba aikhoigi fellowship tawjarambado mayam yam kuina tawrambani adubu akhoi manipurda akhoi iche ichel kayasu lan sina maram oiraga mekoisu akhoi mapanda thokpa protest tawba kaya yawbagi maramna ngamaktabagi maramna kharani lepkisi haiduna lepkibani aduga akhoi fellowship asida mayam hojikti ano ba ishorna pibiduna singer kaya adugi ishorgi macha sing ishorda thawai yawjaba kaya amasu ishorna pinabire do mamangi nongmaijing numit habidi mayam ngarang dagi khoi fellowship sina haunana haubani nongmaijing numit ki numidang wairam pung manga dagi haujabani ngarang su ishorna pajan loina bikre ado mayam ngasi se yam angakpa thodok ama khathoi mayam ko ai amusung akhoi oja roje oja ama koi net se ndang oibanina ado dum haijere ko hojiki iche sina khoida phone tawraga hairakpuse mahaki mapa se mayam magi mapa sina nupi ahum thiba ado ma se magi nupi ahangi masa nupi hojiki iche se asiga magi maupa amaga magi keno sina mama ahan sina pokpa ko ado mapa sina nupi ama ahum thiba adugo gidi magi mayumda leitraba nupi ateiga chatkraba aduga gidi yam wana mamaga mekhoiga tawna leirakpani adugi matungda mama dusu atopa nupa amaga aidi leikraba chatkraba doidi magi mahakna magi maupan bado puraga yam wana maboki yumdasu leiba aduga gi yam wana mas ningba thungdaba aduga awabada oiraga lakpa adugi matungda gidi magi maupan badusu amuk narakpadagi makhong se chingi haina tawba aduga hairiba iche dusu amuk masada anaba faurakpa aduga gi mase magi nupa amada mase leire haibadi chenbani adubu masana yana chenba nataba soibau thosi ka hairaga puraga mase chelaba matungda mana magi mapuroibasi yam nungsina haibadi ishorgumna tumbase kumtharaga tumba kase hagolakpa khudingi makhong pairaga hagotchaba haibadi magi punsida wakibasing ado magi mapuroibana awaba kokhanbigadra haina khanjaba adugi matungda magi mapuroibasi su amuk nisa chaba adugi nupi atopa nupi koina batawna leirakpa adugi mana mase thamo yam kai aduga mapurebeda sumana adumai tawnu aidi nangit asada lakpani na chingba haire ai punsida yamna warakhrabani haina adu phawbada yadaba aduga hujiki iche adugi mabu ngakpi magi mateng pangnabagi ni haidana magi mamo thokpa gi nupi masa ama thamba ado nongma numidang da hairiba nupi masa aduga chadana makhut kase painaraga leiramba yani mase uba matamda hujiki iche dugi thamoi se kaiba aduga adumaina tawnu haina haira phawbada
nupaduga huziki ichedugi mateng pangani haidan lakpa nupiduga moini se matei manau dumai oikhraga iche sida inthok piba yani aduga gidi moise yumdagi thoklaga kenogi makhada su hippi thongi makhada aduga magi phi ama tharaga doi mapani pado chatpa ngamdabani na makong hamjanba mayung hanjanba chahi mapan khata suriye huziki keno duna ko keno do huziki mapani pado ko aduga gidi mana yam wana leiraba mayam adugi matung dagidi magi mapu loibana dumai torpodagi di ma se leiba ngamdaduna aduga yam wana magi punsida poklakpadagi hauna awabata dum nangaga lakpa ado ma se bharada lei hai mayam ado bharada leibase bharagi range se lupa lising ahum ga makhai bharagi range se tha ahum makhai se sorry tha taruk se bharagi range piba ngamdraba ngamdabadagi bharagi mapu sina phone tawrakpa adugi di thi thina ngangakpa tawbadagi hojiki iche se ai kamai tawduino bharagi mapu sina phone tawradra aina khanbada yam wazaba aduga mahak se Jesu Christ gi wahai se makta ba hore aduga Jesu Christ da ma prathana tawba hore ipa ishor haiduna haijaba hore aduga gidi sister amana aigi YouTube channel asibu yengbiba ichanamana ichi aduda iche kanbiba mapugi YouTube channel ni amtang yengbiu iche gi awaba polum puna makoki gani haina yengba matamda aina khogi iche ani khakta mateng pangkiba nupi ani khakta mateng pangkiba do uba matamda iche sina kappa yani aina haijaruba matam adu imagi laufamna chingbasu pibirakta yamna wari yamkhre aduga magi mamangda Jesu Kristana thokpiraga ichanupi nangi polum ngasi thangdagani aina haibiramba adugi matungdagi sumaina hairakpa matamda mayam aigi wakhalda soidana mateng pangani mayam aina kayam pangsino karamna tawsino haina khallingaida ekoi oja Rojes to mayam magi mathakta ishorna sizinabi baneba oja Rojes amasung aigi mathakta aduga gidi oja Rojes na khudakta haire madudi ichegi paisa do kayano punna tha tarukki bhara se lupa lising kunmathoi aduga oja Rojes na haire oja Rojes na ma se kappi aisu kappani testimony tabada ma su kappani ado oja Rojes na iche nangi lupa lising kunmathoi doi hojik tharage aduga lupa lising mari khaksu nangi khorcha oinanabagi damakta tharake haiduna hairakpa mayam ko haibudi paisa haibase mayam kana su chindaba leiba natte ekoi mingondagi paisa phangba mata sunatte hona jaraga thabak sujaraga adubu nungsibase mayam masak su khangnaba nupi natte ichedo adu magi testimony tarakpa matamda mayam akhoida thawai sengona thabak subi base aikoida nangi nacheni mateng pangu haibase ko mayam aduga gidi aikoina haire madudi hairiba room mapudo mangonda amtang pibiu phone do kyam lapi haibada lapte hai amtang pibiu wari sanage haina aduga gidi room mapuduga hojiki sister do iche dudi chatpa ngamde ichanupi amaka aigi YouTube channel uhanbado mahakna puraga room mapuduga mobile pire aiga wari sanare aina haijare iche amidi ahanni ise ai Assam dagi phone tawjarakpani ado iche hojiki iche gi room da bhara leiba iche amasung magi angang magi machanupi dugi room bhara do punna kya oirege haibada lupa lising iche duna di lising kunmathoi ga chawnga haire tha taruk tadi kunmathoi thokpani bako ado akoina lising kunmathoi thoine ise haibada hoi chumi hai do khudakta lising kunmathoi transfer tawkhre aduga gi iche dugi magi mayumda khorcha oinanabagini haiduna lupa lising mari khaksu thajakre mayam Hallelujah lising kunmathoi amasung lupa lising mari punna lising kunmanga ahan ba wari sanaba mayam ishorna sokpi base oja Rojes na leiba leitaba thiduna magi thamoi gi mari se mayam akoi gi thamoi gi relation se mayam phangbadagi mateng pangba matamda iche duga ichan duga na o khongna kappane mayam Hallelujah haiduna aikoi su isana isasu khangdaba ko thamoi dagi wa ngangbirakpa dumaina ishorna sokpirakpa dumaina mayam ko aikoida aduga paisa se kari sunatana haibidi paisa aikoina taliba paisa se mayam talingi su loiba nairoi thabak suringi su loiba nairoi ko mayam adubu asengba lanse sargadani ishorna iche duda nange awaba polum kokani hairakpa lupa lising kun manga ka haiba senfam se mayam hujiki matam sida yam kraba senfam neba adubu kudak ki wari ni ko mayam ishorna oja Rojes amasung aibu sizinaraga iche dugi awaba polum do loina thangdabi krabani Hallelujah aduga gi aina su room mapu da hai iche akoigi iche amasung magi machanupi bu yengbiu khara yengbiu ko iche paisa lupa gi mekhoi da awaba haibirunu karigumba ngamdaba taraga su akoina thajarake haiduna haiki mayam praise the Lord mayam masini nungshiba aduga ipa ishorna igi yamna aigi matengi damakta aigi
ꯐꯦꯂꯣꯁꯤꯞꯀꯤꯗꯃꯛꯇ ꯊꯧꯒꯜꯒꯤꯗꯃꯛꯇ ꯑꯣꯖꯥ ꯔꯣꯖꯦꯁ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯂꯩꯕ ꯀꯩꯗꯧꯉꯩꯗ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯍꯥꯏꯗꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯕ ꯃꯤꯁꯛ ꯑꯃ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯦ ꯑꯩꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯏꯅꯥꯎ ꯔꯥꯖꯨ ꯇꯈꯦꯜꯂꯝꯕꯝ ꯍꯥꯏꯅ ꯏꯅꯥꯎ ꯑꯃꯁꯨ ꯒꯣꯁꯄꯦꯜꯒꯤ ꯏꯁꯩ ꯁꯛꯄ ꯏꯅꯥꯎ ꯑꯃꯁꯨ ꯄꯤꯅꯕꯤꯔꯦ ꯑꯩꯈꯣꯏ ꯐꯦꯂꯣꯁꯤꯞꯀꯤꯗꯃꯛꯇ ꯍꯟꯗꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞꯀꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯆꯦꯗꯨꯒꯤ ꯁꯛ ꯈꯪꯅꯗꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯂꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯄꯤꯛꯄ ꯑꯃꯈꯛ ꯂꯩ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯅ ꯍꯦꯛꯇ ꯈꯜꯂꯛꯏꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯗꯣꯝꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯏꯆꯦ ꯏꯆꯟ ꯑꯗꯣꯝꯒꯤ ꯏꯆꯦ ꯏꯆꯟꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯧꯈ꯭ꯔꯒ ꯐꯨꯕꯤꯕ ꯅꯤꯁꯥ ꯆꯥꯕꯤꯔꯒ ꯐꯨꯕꯤꯕ ꯑꯗꯣꯝꯒꯤ ꯏꯆꯦ ꯏꯆꯟ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯀꯣꯏꯅꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯆꯦ ꯏꯆꯟꯅ ꯋꯥꯒꯗꯧꯕꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯤꯜ ꯇꯧꯁꯤ ꯉꯥꯏꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕꯗ ꯁꯩꯇꯥꯟꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯣ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯃꯇꯩ ꯃꯅꯥꯎꯗ ꯔꯥꯏꯠ ꯄꯨꯝꯅꯃꯛ ꯂꯩꯔꯕꯅꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯏꯁꯣꯔꯅ ꯊꯧꯒꯜ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝ ꯏꯄꯥꯒꯤ ꯊꯧꯒꯜ ꯑꯃ ꯇꯧꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯃꯥꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯉꯁꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯍꯥꯞꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯂꯨꯄꯥ 50 ꯈꯛꯇꯪ ꯍꯥꯞꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ 50 10 khaktan oiragasu ko mayam ekoi ngamjaba kharadang ima du mateng pangminasi mayam ekoi mase sargada yam chawba lan yam chawba blessing oigadobani praise the lord mayam comment kharadang pathok serke ai ngasi gi testimony isorgi matik mangal se haidok chabani mayam da langamba ningthobam praise the lord ningombam praise the lord amen haiduna haibire aduga gidi jingran ngasangwa oza aigidamak prathana tawbiyo nabana maram oiduna yamna wana lei haiduna haibi oza Jesu Christ bu thajabiyu Jesu Christana ozagi anaba ozagi awaba ozagi langtaknabudo lokthokbigo simu Jesu Christ gi mafamda oza haijari ozagi awaba jingren ngasangba ozagi awaba nabado ipa ishona lauthokpibo isanu oja adom su haibiu ipa lauthokpiu agi anaba Jesu Christ gi hakchangda takiba dakphomna nekhoi naba fare haiduna haibibani oja adom naduna leiba yade Jesu Christ na ojagi anaba lauthokpibo isanu amen aduga nomita chanu oja net yam nungaiti haiduna nungaiti nangi hoi sister numidang oibagi oiramgani ko sidadi chappa khotpa budi taude ado isudum sister sigadi numidangi ne ko ate di pai lejadre aduga stylon serto imagi phone number haibio haiduna haibire oza aikoigi sumai tawbani aina ingonda haibirakpasingse matangna matamna oza ko ima singduna iche singduna mekoigi leifam haidok piganu mekoigi number haidok piganu haibagi mekoigi thamoigi awabado phungdok ningai leitaba mayam ekoina su hena khangibaduni Jesu Christ thajai hairagadi ekoi sibu mihatpa amagumna ekoi sibu mara leiba amagumna thina heta ngangbiba kanana su ekoina karisu tawba ngamlaroi haibagi mawongda jumda leiba hui amada ekoina chaina tharasu laubu laurasu chengrani hena khanbagi mawongda adubu khwaidagi chawba hingba ishorgi machani haibase mayam nongmadi soidana ishorna khangalakpa matam lakani ai khangkhraga ina haijarakpani aina aigi life ta khangkhraga haijarakpani ishorgi thawal mayam aina tawjai aina phattaba wahai amata su haijade dharma punamaku aina nungsijai ai maitai gi dharma su yam nungsiba maitai gi dharma khakta nungsiraga su yade hindu dharma su nungsibagi mathau tai hindu dharma bu su nungsi muslim dharma bu su nungsi dharma na phaba tawbi ha taw ha takpani adubu jisudi dharma sandokpa lakpa nate madi christian singi nate madi kanbiba miyebagi damakta pap kokpiba lakpani aibu kanbi khibagi maramna nungsiba wahai mateng pangbibagi wahai haijaba matamda aingonda su thina sakthu yam thitiba wahai mayam minai masa asigumba wahai sibu kanana kanada hainabagi mayam aigi cha singda asigumba wahai se tabo tahande adugumba ngangba mamanaba oiragadi tinanu haina tinahande maramdi mama mapana macha singda bujai gadawani mama mapana adugumba akampe wahai hairoidabani mama mapada mu kanana bujaini ishorgi wahaina bujai gadawani dharmagi wahaina aina ishor puramaga kanagumba amada sakthu haiba ngamba wahai se asigi artha si yam lubane
adubu khangde adugo dum khange ishor khangi or khangde dharma ngai or ngakte skadum khange mayam leiko oja sing adunani adubu thamoi dadi mi ema oibanina thina ngangbi rakpa matam nungai tabasu dum fawi phalalaga ngangbi radi faba adubu christian ni bo hairagadi ngangba yare haibagi mawong de heta ngangbi ba adubu aikoina tawjari basi aina yaba lona yaba dharma na yaba sarkar na akhoi aina yaba gi matang de neba india gi sanvidhan da constitution da article 25 ta phasana iduna lei aikoina ningjari aikoina dharma amabu kana guma mature oiraba amana masana ningba ishora marabdi ishora habise kana su khangde aikoina sine asengba ishor ni haina dharma punamaki ishor mayam haina ribani adubu aingonda fangjaba aingonda feel tawjaba aibu kanbi khiba aingonda mateng pangbiba ishor ado aina ningjabagi right sanvidhan na piri mayam ko aduga ningjaba masung magi damakta ipagi hairiba ishor gi damakta wahai haijabada akaiba leite dharma punamaki ngasi prachar tawribasi hindu dharma gi su achaw prachar mayam tawri tv da aduga cinema Bollywood ki yang cinema ama hek haubugi mamang de Hindu gi oiba lai gi oiba keno thopani adusu prachar makhalamani maitai singi oiba dasu mayam prachar tawri akoi su tai mayam afabadu lausin si aduna tabada Christian na buwam hairamagadi nang mi gi lai ningba nang hau gi lai ningba adu ningba ada ningba hain ngangbi Jisu Krista thajaba mi amatana kanada phu khrage kanada ot nei khrage karamba dharma gi maitai gi dharma gi lai mai tha khrabra kanana thai Christian haibase kwai de gi nusiba nakazai nakanda tharadi kupakna atoba khajai su onsilu haiba adugumleba komni adugumleba kanglupni adubu hairiba kanglupase world number 1 ni hairiba kanglupase adubu aikoi ipagi nungsiba maramdi pana hai laman khumba aigini adubu ahingba ishorgi khutta tabase akibagi masakni ai khangjeraga haijibani maramaduna mayam Christian haibase ishorgi machani aduga aikoina kanada sulana ngangjade khanjade maitai gi dharma chauba dharma oisanu Hindu dharma chauba dharma oisanu iramda manipur tekta kaidaba oisanu akoi relief camp da lairibasing mayom da halanbiu maya paibi ima singbu tekta kaidaba henbisanu khun ngai bai chilnau sing tekta kaidaba oisanu haina numit khudingi ishor da prayer tawri relief camp da leiba ima ama isu thajaba ima ama wai mangonda mateng pangminasi haiba matamda sakthu minai macha noigi noi leibadagi warabani kaina haiba Christian leiramdragadi wall se nahana mangani Christian leiramdragadi wall se loina tumna mangani nungsiba leiramdragadi Jisu Krista khangbagi maramna Christian singna shaurasu makhaya chi leiye sumaina tauba fatte ko ipana hai ko taunu haina laman khunganu hai ko haina ya sumai leiribani aduni mayam isorgi nungsibase adubu ipa mahak lakadawre matang asida karigumba amatang ay mayam da fongdok sage Muslim singna Muslim ichil na uche chal kaya aigi friends mayam malay Muslim amana aingonda hange mase Muslim gi kainoni akhoi gi dharma yamna ngakpa tupi ka uppa ko aigi manabani friend ni tupi uppa namas chatpa ado ai isor Jisu Krista thaje abse mahak na khange ba ko mayam aingonda hai madudi nangna Jisu haina khuramido madu Jisu do ishor nate madu nabi amani hai Allah na thabi ba nabi amani haina hai nangna khuramiba Jisu do ishor nate nabi ni hai aduga aina wahai ama khatang haijebani mayam adom su khanbiu ko Muslim gi dharma gi Bible nadi marik chun matae adubu Muslim gi dharma gi matung ina nekhu gi Quran lairik tagi oina haizerake oza haina haiba karino hai haibiu haina hai ko maru Muslim gi larikta Nabi singi manungda hoi no Jisu Krista nabi ni hairabani na nabi singi manungda changna sarga ka kiba nabi kanano Hazrat Isa alayhi salam hairakani nekhoi gi Muslim gi Quran gi larikta wayen bagi kayamat gi matamda wayen bagi lakani hairiba mapu se kanano Hazrat Isa alayhi salam haibadi Jisu Krista Nabi sing atay amata laway Jisu Krista amuk wayen bagi lakani haina Muslim gi Quran larik ta iribase karigino kari maram gino Jesus is God Jisu Krista mahak ishor ni haiba matamda makhumbado khumningdreba ma aduga amata ubneba mi se ngamdradi shauning baneba aina haijabado Holy Bible nadi marik chumatae mana ingonda Jisu Krista ishor nate nekhoigi nabi ni harak podo mekhoigi larik tagi amu Jisu Krista mahak shidana hingna sargada ka ki aina
जन्नत काकी है कुरान लाइक ई यीशु ख्रिस्त ना लेबाक खर पायरगा लेबाक तगी मी ओलली हाइदुना लेबाक तगी थवाई हापी हाइदुना लई अशीबद थवाई हापी हाइना मखोगी कुरान लाइक ई मैम इशु खर खर पाजई कयामत की मतम द ईसा अलैहि सलाम ना वाइन बगी दमक लाकनी है बसु ई ईसा अलैहि सलाम मीन्स यीशु ख्रिस्त होली बाइबल नदी करी हायरे वाइन बगी मतम द याउदगी हमें खाइदोक पगुम धर्म चेनबा पाप चेनबा खाइदोक न बगी दमक लाकनी यीशु ख्रिस्त शिदुना फुमदुना हिंगतपा अदु एबा तारगदी करिनो अते यमत लाक्तना यीशु ख्रिस्त वाइन नबगी लाकदोरिसे करिगिनो असिदि दुम ताबनी मैम कॉमन सेंस ता फोंदोबनी बको मैम प्रेज द लॉर्ड मैम असिनी खंगदना ऐसु यामना वखल हंगजबा अगांग ओइरिङैदगी ऐ सिरेदि काई चकनी हाइना याम हंगजरंबा मिसकनी वहां पुनमकी पाखुम फंगले यीशु ख्रिस्तना हाय आइदि अहिंग बैसिंगी फुटनी आइगी सिंग असे थकीबा महाक अदु कैदोंगैदा खौरांग लरोय आइदि मथंदा थोलकपा अहिंग बैसिंगी फुटनी अरेबा महाक अदुदा हेन पिबिगनी अदुगा लैतबा महाक अदुदा महाकना लैजै हाइना खंगबा अदु फावबदा अइना लौथोकनी प्रेज द लॉर्ड अदुगा Peter Craney haiba these are also their 26 state with 26 states with bilingual haidun haibire aduga Robinson goodbye amen haidun haibire amen nawboy ningthongjam amen amen hallelujah अदुगगिदी थांजम याइफबा चुम्मी हाइदुना हाइबिरे थांजम याइफबा चुम्मी मिनाय हाइदुना हाइबिरे फरफरे चुम्दी चुम्बने अदुबु मपु हाइबिद्रसु कैसु काइदेदा मिनाय हाइबदो अइना यीशु ख्रिस्तना हाय मदुदी अइखोइना थमोइदा लैबदो चिन्दा थोकपनी अदोमगी थमोइदा मिनाय लै अदोमगी थमोइदा मपु लहेनबिउ अदुगी मतमदुदा अदोमसे मंगा लोरकनी अदोमना मिनाय हैरगा ए मिनाय होगदरो जीसु ख्रिस्तना सरगदा पुगदोरे हुजि अदोमना मिनाय हैरगा यागदरो खनबिउ मिंगोंदा मिनाय हैगनु को मिनाय हैगनु नंगी नुंगदा मिनायगी वखन लेबा अदो लेबिगनु को अदो नंगना मिनाय हैसे एगोंदा सरगदा लन पैरिनी से ऐदि साउदे साउबगी अयाबसु लेते मरमदि साउबगी हकसु पीदरे को अदुबु नंगनदि मिनाय हाइरी अदुबु आइनदि नंगिदमक्ता हाइजबिरी देयर इज द डिफरेंस बिटवीन क्रिश्चियन एंड अदर्स नंगना अखोइदा आइगोंदा साउरी अदुबु आइना नंगिदमक्ता प्रेयर तौरी नंगना आइगोंदा थीना ngangi आइना नंगोंदा बोर पीरी नंगना आइगिदमक्ता श्राप तौरी आइना नंगिदमक्ता आशीर्वाद पीरी इन द नेम ऑफ जीसस नंगोंदा चुम्बा मंगा लाखो इसन प्रेज द लॉर्ड अदुगा YouTube account God is good I believe it. Thank you, my Lord. God is good all the time, my dear friend. Aduga Chongren Kifen have a hello. Hi, hi, brother. Aduga Mamuana Dulian prayer to bagi thabirei. Aduga मनिंगानबा बिदाय हैबको मनिंगंबा बिदाय हालेलुया आमेन हाइदुना हाइबिरे आमेन हालेलुया मैम प्रेज द लॉर्ड थागचरी चिलना उचे चलिमा पाबुंग सिंह धर्म पुनमक याम फबनी रेस्पेक्ट तौमिनसी डिसिप्लिन तौ मनमद इकाय खुमनमिनसी आइगी धर्म फै पुनमकना हाइनै अदुबु आइगी धर्म फै अतोप फत्ते हाइना हाइबिगनु आइना हाइजरिबसी धर्म पुनमक फै अदुबु जिसु कौबा मपु अमा लाई आई फत्तबा ओइरमी अदुबु इपा महकना आइगी मंगलांदा थोकपिरई इपा महकना आइना तुमदबा मतमदा आइगोंदा उहनबी इपा महकना आइगी चानुपागी मंगसमदा भूतना नममबगी हारिबा दाक लेबा डॉक्टरना येंगु अखंग अहैसिंगना माइबगी मफमदा पुरुरे मतमदुगो येंगु यादे बामोनगी मफमदा पुरुरे येंगु यादे आइगा आइगी नुपीगा इचासिंगना यीशु ख्रिस्त की मखोंग प्रेयर तब मतमदा इपा थागचरी इपाना आइगी इचागी अनाबसु लौथोकपियु यीशु ख्रिस्त हाइना प्रेयर तबदा मथंदा फग्रे there is something difference between Jesus and others haina haijabasini mayam thagachari adom tabi bagi damakta adom wishona sokpi boisan aina haijari ai tamduna haibanate ai paisa fangduna haibanate paisa se karisu nate paisa karisu nate Yesu Kristana chana bagi leiradi
Yare, enough. Aigi lam, aigi law. Yengbiu mayam ay ngasi haijari ba wahisi. Aigi lam, aigi law kaya nipan mapan aigi lay. Lerakani sigagi su hay na lerakani. Aigi law puna mag yontokani aduga lairabada ay na pigani masya dayanan ay na Yesu Krista gi mingda ay na hairi basi. Aigi ichasing achawba thabak tawrakani soidana ipana phongdokpi matamduda ipagi thaugal karamna tawraki yengbiu. Yesu Krista kanano haibado taibang malemda phongdokkani. Maramdi Yesu Krista gi thawai na leiba mahak ado tumin na lotu na leiba ngamde. Thagachari. Adom yung biniba adom gi hakchangda anaba ayekpa langtak na ba leibiram ba yay? Adom thazabi. Yung biu relief camp da leiba ima amana. Ima kaya asu leiram ngani ko. Bible losal liye. Mina pairaga hundokpi gini haidun. Yung biu, kaya wana isur kurami bunu. Ay na yadaba tawwa sunataba, drugs thabada lali, chumi lali. Nungay pay na church na labado, chumi mado fatte. Mi halaga haleluya lauba, chumi mado yade. Cross payraga migi lamda jungba, chumi mado yade. Isor kanano ay anaba kanano fahan kadage, hey isor nang bu laibra, Yesu Krista mangda thulako matamda, ay anaba fahalaga, ipat haga chariyan, Hyroidra ne. Ay ko ngawda na mihunchong da na ichat pangam da na ima ay kanbiu ima ay hatok piganu ay na haibad ima du kapya ado idi Yesu Krista na thogla ga chanu pa nang yana ba lokthok pire ay na ay farak pa matam dagi di ipa ay na thaga charak pune ba ase ay kanam dharma mata su fatti haije basu laiti dharma puna magfai adubu Yesu Krista madi dharma gi mathakta leiba ishor ne hallelujah mayam bible dagi shogi wahai makatang pathok sarake hajar wa adom pukning handa biganu ko Yesu Krista lay ay na haijari base ay gi maning the background da Yesu Krista lay thawai aseng balay Jehovah ipala ay gi thaina mayam ay na ne seng luam tang haijaram ge ba ko ay gi wakhan nungai ta ba ay na thamoi sok pase ay na khange ba maram di ay ngonda ipana ko thukpi gi base ay ngonda ay na pastor ma phur ga ay ngonda chaina phangbagi maram na ne ay ngonda loina bi ba thawai aseng basina ne ay ngonda thamoi na base ipa mahaki aning manate yade Mamo ma lerami akhoi mamo ma aingonda kak hauba ai cha sing daga Jisu si ki badubu pangting na hat ki badubu hai nune mamo fatte ne cha nupa na mamo nang sita re haibada numinini humni gi manungda masaga phagra poni ko dik launa kruk lauraga brain stroke tawraga kanmangam de swol ko ni hole aingonda kana gumba mana thina ngangki doctor ni thina ngangki aingonda adubu sak night sigi side se chingni maramdi aina haijari basi ai thamoi dagi pastor na nungsina banate church ta changba phangna banate Christian gi pham pai ba phangna banate pham pira sui pai roi ipana pham sinabi khre mayam asini mayam yengbi ko isorgi wahayam ka pathok serake efisha hari ba laik tu dagini panduk ani gi padanipan maram di thaujan na thajugi mapana ni khoi bu kanbire masin khoi dagi na te isorgi khudoni kari haiba thaujan na thajugi mapana adom bu kanbire thaujan kadai dagi lai isor dagi lai ishor na taibang pan bu nungsibagi maram na machanupa thabirakpani machanupa na siduna fomduna hingatpadagi kari lae thaujal haibadu lae kadai dagi sarga dagi lai thaujal na adom na thajabagi mapal na adom se kanbire masi adom dagi natte adom na fabadagi natte adom na bible yam tambadagi church am kabadagi natte ado ishor gi thaujal ni adom gi thabak di only for adom na thajabagi mapal na kanbire masi adom dagi natte ishor gi khudol gift ma'am gift ishor gi blessing ekoina ngasi aina Oza Rojes na room rent singbang amdraba namga chatpasu ngamdaba makhwang na sitla chatpa ichi amada khangna daba magi hairakpa matamda lupa lising kun manga mating pangba ngambado akhoi na ngamaga ishor na akhoi gi damakta kali tawba ngamgadage mayam pap chabum kokthok pangamba pap sum chawba pap sudang chawba pap sum chawba pap kokthok pangamba Jesu Kristani aduga Jesu na takiba I ado ipa ishor lai sembi mapugi magi thawai aseng bana changduna miron duna pokiba Jesu Kristani ipa ishor gi migi animaki yauduna I ta khrabani mayam ai ngasi hangjari base Christian changu haiduna ngasi gi wapaw matada haijade adom changningdra adom changbiganu
ꯑꯗꯨꯕꯨ ꯏꯁꯣꯔ ꯊꯥꯖꯕ ꯋꯥꯖꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯆꯣꯛꯊꯔꯕ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯋꯥꯖꯔꯕ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯏꯄꯥꯅ ꯑꯩꯅ ꯏꯄꯥꯕꯨ ꯂꯧꯁꯤꯟꯖꯕꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯏꯄꯥꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯖꯔꯤꯕꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦꯕ ꯆꯠꯂꯨ ꯇꯥꯏꯕꯪꯄꯥꯟ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯂꯒ ꯆꯠꯂꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯊꯥꯖꯔꯕ ꯑꯃꯁꯨꯡ ꯕꯥꯞꯇꯥꯏꯁ ꯂꯧꯔꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯊꯥꯖꯗꯕ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯤ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯀꯅꯤ ꯃꯈꯣꯏꯅ ꯑꯅꯧꯕ ꯂꯣꯟꯁꯤꯡ ꯉꯥꯡꯒꯅꯤ ꯃꯈꯣꯏꯅ ꯂꯤꯟꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯃꯈꯣꯏꯅ ꯍꯨ ꯊꯛꯂꯕꯁꯨ ꯃꯗꯨꯅ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯊꯣꯛꯍꯜꯂꯣꯏ ꯃꯈꯣꯏꯅ ꯑꯅꯥꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯝꯕꯗ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤ ꯃꯌꯥꯝ ꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯌꯥꯝꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯋꯥꯏꯒꯤꯁꯨ ꯊꯋꯥꯏ ꯊꯋꯥꯏꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯊꯋꯥꯏꯕꯨ ꯍꯤꯡꯍꯟꯕꯤꯔꯤꯕ ꯁꯔꯒꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕꯤꯔꯤꯕ ꯊꯋꯥꯏꯒꯤ ꯊꯋꯥꯏꯅꯤꯁꯦ ꯊꯥꯖꯕꯁꯤꯡ ꯊꯥꯖꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯊꯥꯖꯗꯕꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯀꯔꯤꯒꯨꯝꯕ ꯀꯣꯛꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ ꯑꯅꯥꯕꯁꯤꯡꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯏ ꯅꯥꯗꯕꯁꯤꯡꯅ ꯇꯥꯗꯦ ꯑꯗꯣꯝ ꯅꯥꯔꯕ ꯑꯗꯣꯝꯒꯤ ꯗꯥꯛꯇꯔ ꯑꯣꯏꯅ ꯗꯥꯛꯇꯔꯗꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯗꯥꯛꯇꯔꯗꯨꯁꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯗꯥꯛꯇꯔꯅ ꯍꯤꯗꯥꯛ ꯊꯥꯔꯤꯕ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯇꯣ ꯑꯗꯣ ꯅꯨꯡꯁꯤꯠꯇꯒꯤ ꯐꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯁꯦꯝꯍꯟꯕꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯒꯤ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯁꯦꯝꯃꯛꯄꯅꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯗꯥꯛꯇꯔꯕꯨ ꯁꯥꯏꯟꯁ ꯏꯁꯣꯔꯁꯦ ꯂꯧꯁꯤꯡ ꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ ꯕꯨꯙꯤ ꯄꯤꯕ ꯕꯨꯙꯤꯗꯒꯤ ꯗꯥꯛꯇꯔ ꯇꯝꯃꯒ ꯑꯣꯏꯔꯛꯄꯅꯤꯗꯅꯀꯣ ꯃꯌꯥꯝ ꯗꯥꯛꯇꯔꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯏꯁꯣꯔꯒꯤ ꯑꯅꯤꯁꯨꯕ ꯉꯝꯊꯪꯗ ꯂꯩꯕꯅꯤ ꯆꯨꯝꯃꯤ ꯗꯥꯛꯇꯔꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯑꯅꯥꯕꯗꯣ ꯀꯣꯛꯄꯁꯨ ꯌꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯑꯗꯣꯝ ꯃꯤꯠ ꯎꯁꯟꯕꯤꯌꯨ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯖꯦꯍꯣꯚꯥ ꯏꯄꯥ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯊꯥꯖꯕ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯗꯨꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯨꯅ ꯆꯔꯆ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯄꯥ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯣꯝꯒꯤ ꯆꯔꯆꯅꯤ ꯑꯗꯣꯝꯁꯦ ꯏꯁꯣꯔꯒꯤ ꯆꯔꯆꯅꯤ ꯍꯥꯏꯕꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯍꯩꯊꯕꯤꯌꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ touch them in the name of Lord and Savior Jesus Christ my Lord sokpiu ipa maikhoi sokpiu ipa maikhoi gi anaba lauthokpiu ipa nangdi kanbibagi mapuni Prabhu Jishu gi mingda anaba kokchabo isang aduga ipa nangbu khangjadaduna thina ngangba sing adusu ipa ngakpiu nachasu thina ngangamba pastor ba phuramani aduga ipa nanggi nungsiba khangpa matamda leiba ngamde Prabhu maikhoi desu sokpiu iramda Manipur tekta kaidabo henbiu khungai ba singbu tekta kaidana kaidabo henbiu maira pai bi ima singda pangal he ne hapiu relief camp da leiba sing mayum mayum da hanba yabo henbiu leibak punamak jati punamak mioida ingthaba pinabi Prabhu Ishor ipana lakpa matamda ipabu khaurang na ngaiduna ipagi damakta thogol tawduna leijage haiduna Prabhu Jishu gi mingda prathana ase kacharibani hallelujah Prabhu Jishu ahingba Ishor siduna fumduna hingatpa ngasisu aigi manakta leiriba yangbiba singi manakta leiriba America dasu England dasu Japan China dasu leiba mafam punamakta leiba ipa Ishor sargana phambal oiraga taibang pana khongnet oibiba Jehovah ipa Ishor gi yek thang manakanda famduna leiriba ipa gi mingda prathana ase kacharibani ipa Ishor Abraham gi Ishor Jacob ki Ishor Isaac ki Ishor ipa Ishor na hakna tabiu yengbiriba punamaki anaba maru fangna lothokpiu Jishu gi mingda amen hallelujah praise the Lord Ishor na domo matam chupada loina bi boisan adongi mamal yamlaba comment tawbiramo aduga relief camp da leiriba ngasi wapau semjakhiba imado adude koi angamba mateng pangminasi ekoi sarga dalan ekoi na mateng pangbagi ekoi keno Ishor na amatta manghalloi mayam ekoi Ishor na loina isalibani mateng pangminasi asidagi hena mateng pangbagi mafam leite me waduna kaptuna leiraba hidak saningai leitaba mada mateng pangjagadi kanada panggadagi singakani haina khandana pangbiyu ngasi Ishorna oja rojes amasung aingonda yam chawba thogol tohanbire mayam aduga mayamnasu aigi damakta haijabiyu aidi kanasu nachade aina igi punsida khangjakiba thengnajakiba ipagi mating ngal fangnajabagi maramna aigi punsida miracle kaya ama ujabagi maramna aina ipabu thagacharibani dharma punamapu kai khumnajai mioi punamapu nungsijai mayamnadi chaibirei adubu ainadi Yesu Christ gi mingda bor pijari tekta kaida bo isu long live Manipur mayam matang asida loisinjerege long live Manipur long live India
taibang malem sibu ishor na tikta kay thambi voice na duga Yesu Kristo na lakpa matamda pukning hongjeba singbu ipana soidana kanbigani thagachari mayam live si losinjarage matang sida mayam ekoi live si losinjarage matang sida kainarasi Yesu Kristo adomgi Emmanuel ni adom ga loina ba ishor ni adom gi mapuni taibang panbagi mi punamak na adom bu thadok khiba jai Jisu na thadoi Jisu na thadok piro mayam mahak na nahakpu yam nungsi nang wabra nabra, lairabra, leitabra, sauningbra, nangi punamak, awaba punamak mana pukibani kalbarigi cross. Nangi awaba pulumdo, mahak na pukibani nung si Jerabasing. Jisu na nang buyam nung si. Nangi damagta kanaso leitre hain kalibra. Ay sirage, ay siba na pare, kanbra, sigano. Nang sina bagi damagta Jisu na semak pa natin ng sargada ka na bagi damagta ni. Isa na isa hatok jawa haibadi shaitan na direct norok ta puthan na bagi thaurang ni shaitan gi thaurang duni haidok chari basi shaitan na adom da pharani shiro aina sihan gini mana norok ta puthagani Jisu na adom da pangal hapiri kari gi sigado buno adom gi upai leitrabra ahing bai shora ma lei mapu Jisu kauba ma amuk tang kaubiu adom gi polum punamak thang da kigani Yesu Kristan adom bu sopi go amen.